ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯦ ꯁꯤꯂꯥꯗꯤ ꯌꯦꯡꯕ ꯅꯠꯇꯅ ꯕꯦꯁ ꯃꯣꯃꯣꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯆꯥꯕꯤ ꯕꯥꯕꯣꯛ ꯑꯣꯏꯅ ꯂꯩꯔꯦ ꯉꯁꯤ ꯁꯤ ꯄꯦꯀꯦꯠꯇ ꯂꯩꯔꯤꯁꯦ ꯆꯥꯛꯍꯥꯎ ꯑꯃꯨꯕꯗꯨꯅꯤ ꯌꯥꯝ ꯐꯖꯩ ꯀꯦꯖꯤꯗ ꯀꯌꯥꯗ ꯊꯥꯏ ꯆꯥꯛꯍꯥꯎꯁꯤꯗꯤ 280 ꯇꯨ ꯌꯨꯝꯒꯤ ꯍꯩꯈꯥꯁꯨ ꯄꯨꯔꯛꯑꯦ ꯅꯨꯡꯁꯤ ꯌꯨꯝꯒꯤ ꯍꯩꯈꯥꯁꯨ ꯀꯨꯏꯔꯦ ꯎꯗꯕ ꯑꯁ ꯁꯤꯂꯥꯗꯤ ꯍꯩꯕꯣ ꯍꯥꯏꯔꯒꯗꯤ ꯂꯣꯏꯔꯦ ꯃꯥ ꯄꯥꯝꯖꯕꯗ ꯑꯁꯤꯗ ꯂꯣꯝꯕꯁꯨ ꯂꯩꯔꯦ ꯁꯤ ꯂꯣꯝꯕꯁꯤꯁꯨ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯍꯟꯗꯛ ꯍꯧꯋꯦ ꯍꯥꯟꯅꯗꯤ ꯊꯥꯗꯦ ꯍꯟꯗꯛ ꯊꯥꯔꯦ ꯂꯣꯂꯥꯡ ꯃꯥꯜꯂꯦ ꯂꯣꯂꯥꯡ ꯑꯣꯏꯗꯣꯏꯅꯤ ꯀꯩꯅꯣ ꯍꯧꯖꯤꯛꯄꯣ ꯊꯥꯡꯖꯤꯡ ꯊꯣꯛꯂꯛꯇ ꯉꯥꯏꯔꯤ ꯑꯔꯨꯕ ꯊꯤꯔꯤꯔꯣ ꯅꯪꯅ ꯁꯤꯗꯒꯤ ꯂꯩꯇ꯭ꯔꯕ ꯁꯤꯂꯥ ꯍꯋꯥꯏꯖꯥ ꯁꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯑꯣ ꯋꯥ ꯖꯣꯀꯔ ꯃꯥꯜꯂꯤꯀꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯃꯦꯝꯄꯤꯛ ꯍꯣꯏꯗ ꯆꯠꯂꯨꯒꯦ ꯏꯆꯦ ꯃꯦꯝꯄꯤ ꯊꯥꯔꯝꯒꯦꯔꯥ ꯑꯩꯈꯣꯏ ꯌꯨꯝ ꯅꯨꯡꯗꯥꯡ ꯂꯥꯛꯑꯒ ꯌꯨꯝ ꯍꯜꯂꯛꯀꯦ ꯑꯉꯥꯡꯁꯨ ꯃꯁꯥ ꯉꯝꯗꯕꯅꯦ ꯑꯉꯥꯡ ꯃꯁꯥ ꯉꯝꯗꯕꯁꯨ ꯍꯥꯏꯐꯦꯠ ꯍꯪꯉꯨꯒꯦ ꯑꯗꯨ ꯍꯪꯉꯒꯦ ꯑꯗꯨꯒꯤ ꯑꯩꯈꯣই ꯍꯧꯖꯤꯛ ꯊꯣꯛꯂꯛꯑꯦ ꯁꯥꯗꯤ ꯈꯔ ꯁꯥꯏꯀꯣ ꯉꯁꯤꯅ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯦꯇ꯭ꯔꯣ ꯆꯠꯂꯤꯅꯦ ꯀꯩꯅꯣꯗ ꯄꯤꯡꯛ ꯂꯥꯏꯟꯗ ꯆꯠꯇꯣꯏꯅꯦ ꯀꯔꯝꯕ ꯂꯥꯏꯟ ꯆꯠꯇꯣꯏꯕ ꯊꯣꯏꯊꯣꯏ ꯑꯗꯣ ꯀꯅꯥꯏ ꯃꯌꯨꯝꯗꯅꯣ ꯑꯩꯈꯣꯏ ꯆꯠꯇꯣꯏꯁꯤꯕꯣ ꯁꯣꯟꯗ ꯑꯣꯟꯁꯤꯜꯂ ꯍꯥꯏꯔꯣ ꯏꯆꯦ ꯃꯦꯝꯄꯤꯛꯅꯦ ꯃꯥꯕꯣꯛ ꯑꯣꯏꯗ ꯍꯥꯏꯌꯣ ꯅꯪꯒꯤꯗꯤ ꯃꯥꯕꯣꯛꯅꯦ ꯃꯃꯥꯅ ꯏꯆꯦ ꯀꯧꯕꯩ ꯋꯥꯅꯦ ꯍꯪꯒꯠꯀꯅꯣ ꯑꯗꯨꯝ ꯎꯞꯄ ꯆꯠꯂꯣ ꯑꯩꯒꯤ ꯃꯃꯥ ꯑꯗꯣ ꯅꯪꯒꯤꯗꯤ ꯃꯥꯕꯣꯛ ꯍꯥꯏꯌꯣ ꯑꯩꯒꯤ ꯃꯥꯕꯣꯛ ꯃꯃꯥꯒ ꯏꯆꯦ ꯃꯦꯝꯄꯤ ꯅꯨꯄꯥꯒ ꯀꯩ ꯀꯧꯒꯦ ꯅꯨꯄꯥꯒꯤꯒ ꯅꯪꯒꯤ ꯍꯪꯉꯦꯒ ꯑꯃꯗ ꯄꯤꯔꯛꯑꯣ ꯑꯩ ꯐꯣꯟ ꯇꯧꯒꯦ ꯀꯅꯥꯅꯣ ꯁꯤꯗꯩꯗ ꯑꯅꯤ ꯂꯩꯁꯤꯕꯣ ꯖꯣꯀꯔ ꯑꯅꯤ ꯂꯩꯁꯤꯕꯣ ꯃꯆꯥ ꯑꯃꯒ ꯑꯆꯧꯕ ꯑꯃꯒ ꯑꯩꯈꯣई ꯍꯧꯖꯤꯛ ꯑꯥꯁ꯭ꯔꯝꯒꯤ ꯃꯦꯇ꯭ꯔꯣ ꯁ꯭ꯇꯦꯁꯟ ꯒꯦꯠ ꯅꯝꯕꯔ 2ꯗꯅ ꯀꯨꯝꯊꯔꯛꯏꯁꯦ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯥꯁ꯭ꯔꯝ ꯃꯍꯥꯔꯥꯅꯤ ꯕꯥꯒꯀꯤ ꯃꯅꯤꯄꯨꯔꯤ ꯁꯣꯞꯇ ꯆꯠꯄ ꯑꯣꯏꯇꯥꯔꯗꯤ ꯁꯤꯁꯤꯗ ꯀꯨꯝꯊꯔꯛꯄ ꯌꯥꯔꯅꯤ ꯒꯦꯠ ꯅꯝꯕꯔ 2ꯗ ꯁꯤ ꯃꯥꯡꯗ ꯔꯤꯛꯁꯣ ꯌꯥꯝ ꯊꯥꯔꯦ ꯂꯨꯄꯥ 10 ꯂꯧꯕꯅꯦ ꯃꯥꯔꯀꯦꯠꯇ ꯑꯩ ꯎꯠꯂꯛꯀꯦꯀꯣ ꯁꯤꯗ ꯊꯥꯏꯗꯣ ꯑꯥꯁ꯭ꯔꯝ ꯒꯦꯠ ꯅꯝꯕꯔ 2 ꯁꯤꯗꯩꯗ ꯐ꯭ꯂꯥꯏꯑꯣꯚꯔ ꯂꯩꯔꯦ ꯁꯤꯗ ꯔꯤꯛꯁꯥ ꯃꯌꯥꯝ ꯂꯩꯔꯅꯤ ꯁꯤꯒꯤꯁꯨ ꯇꯣꯡꯕ ꯁꯤꯒꯤ ꯔꯤꯛꯁꯥꯁꯦ ꯁꯤꯂꯥꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯏꯟꯖꯤꯟ ꯌꯥꯎꯕꯗꯨꯅꯤ ꯅꯛꯄꯗꯤ ꯅꯛꯄꯅꯤ ꯑꯗꯣ ꯔꯤꯛꯁꯥꯗ ꯈꯔ ꯁꯥꯏꯌꯦ ꯉꯁꯤꯁꯦ ꯑꯗꯨꯅ ꯔꯤꯛꯁꯥꯗ ꯆꯠꯂꯒꯦꯅ ꯁꯤꯗꯩꯗ ꯈꯣꯡꯅ ꯊꯧꯕꯗꯨꯁꯨ ꯂꯩꯔꯤꯀꯣ ꯁꯣꯝꯗꯅ ꯈꯣꯡꯅ ꯊꯧꯕ ꯃꯌꯥꯝꯗꯨꯅ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯣꯡꯉꯛꯏꯁꯤꯅ ꯑꯃꯨꯛ ꯏꯟꯖꯤꯟ ꯄꯥꯟꯕ ꯃꯈꯣꯡ ꯑꯣꯠꯇꯕꯤꯗꯣ ꯁꯤ ꯔꯤꯛꯁꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯅ ꯑꯃꯨꯛꯀꯤꯗꯨꯅ ꯁꯤꯗ ꯆꯪꯕ ꯑꯣꯏꯔꯃꯥꯅꯤ ꯁꯤꯂꯥ ꯃꯃꯥꯡ ꯂꯥꯛꯄꯗ ꯈꯣꯡꯅ ꯆꯪꯕꯗꯣ ꯁꯨꯃꯥꯏꯅ ꯆꯨꯝꯅ ꯆꯠꯄꯩꯗ ꯒꯨꯒꯜ ꯃꯦꯞꯇ ꯁꯤꯗ ꯆꯪꯉꯒ ꯀꯣꯏꯔ ꯆꯠꯄꯗꯣ ꯈꯤꯇꯪ ꯋꯥꯠꯂꯤꯕ ꯍꯜꯂꯛꯄꯗꯗꯤ ꯃꯄꯥꯟꯗ ꯂꯥꯛꯏꯗꯅ ꯅꯥꯀꯟꯗ ꯊꯧꯔꯤꯁꯤꯁꯨ ꯑꯁꯤ ꯈꯣꯡ ꯑꯣꯠꯄ ꯑꯣꯏꯔꯝꯃꯣꯏ ꯌꯥꯝ ꯌꯥꯡ ꯆꯠꯂꯤꯅ ꯃꯥꯅ ꯍꯦꯟꯅ ꯌꯥꯡ ꯆꯠꯂꯤꯅ ꯑꯣ ꯁꯤꯗ ꯆꯪꯕ ꯅꯍꯥꯟꯃꯨꯛ ꯁꯤꯗ ꯂꯩꯍꯧꯔꯤꯕ ꯂꯩꯔꯛꯁꯤꯗ ꯆꯪꯕ ꯒꯨꯒꯜ ꯃꯦꯞꯀꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯄꯗ ꯀꯣꯏꯔ ꯄꯨꯕꯁꯦ ꯉꯁꯤ ꯆꯠꯂꯤꯕꯁꯤ ꯁꯤ ꯐ꯭ꯂꯥꯏꯑꯣꯚꯔ ꯄꯔꯦꯡꯁꯤꯗ ꯑꯗꯨꯝ ꯆꯠꯄꯤꯔꯣ ꯌꯥꯝ ꯁꯥꯡꯕ ꯅꯠꯇꯦ ꯑꯗꯨꯝ ꯑꯉꯥꯡꯒꯨꯝꯕ ꯌꯥꯎꯗ꯭ꯔꯗꯤ ꯈꯣꯡꯅ ꯑꯗꯨꯝ ꯆꯠꯂꯁꯨ ꯀꯩꯁꯨ ꯅꯠꯇꯦꯕꯀꯣ ꯅꯨꯡꯁꯥꯁꯨ ꯈꯤꯇꯪ ꯁꯥꯕ ꯑꯉꯥꯡꯁꯨ ꯌꯥꯎꯕ ꯑꯗꯩ ꯑꯩꯈꯣꯏ ꯔꯤꯛꯁꯥꯗ ꯂꯥꯛꯑꯦ ꯁꯤꯒꯤ ꯃꯥꯔꯀꯦꯠꯁꯤꯗ ꯃꯅꯨꯡ ꯆꯪꯒꯅꯤ ꯌꯥꯝ ꯅꯛꯄ ꯖꯒꯥꯅꯤꯗ ꯃꯣꯏꯅ ꯂꯧꯔꯤꯁꯤ ꯌꯥꯝ ꯇꯥꯡꯉꯦ ꯍꯥꯏꯗꯤ ꯑꯩꯈꯣই ꯑꯗꯨꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯅ ꯁꯕꯖꯤ ꯂꯩꯕ ꯆꯠꯄꯗꯣ ꯑꯗꯨꯅ ꯍꯦꯜꯂꯤꯗ ꯃꯥ ꯁꯥꯡꯕ ꯂꯨꯄꯥ 10 ꯂꯧꯕ ꯑꯗꯣ ꯏ ꯔꯤꯛꯁꯥꯗ ꯔꯤꯛꯁꯥꯗꯩ ꯀꯨꯝꯊꯔꯛꯑꯦ ꯍꯧꯖꯤꯛ
ꯑꯩꯈꯣꯏ ꯏꯆꯦ ꯂꯩꯔꯦ ꯁꯤꯗꯩꯗ ꯏꯆꯦ ꯍꯣꯏꯒꯤ ꯌꯧꯔꯦ ꯁꯤ ꯑꯩꯈꯣꯏ ꯉꯁꯤ ꯑꯥꯁ꯭ꯔꯝꯗ ꯃꯍꯥꯔꯥꯅꯤ ꯕꯥꯒ ꯍꯥꯏꯒꯗ꯭ꯔꯥ ꯑꯥꯁ꯭ꯔꯝ ꯍꯥꯏꯒꯗ꯭ꯔꯥ ꯑꯅꯤꯁꯤꯒꯤ ꯇꯥꯏꯅꯕ ꯑꯦꯔꯤꯌꯥꯗ ꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯁꯣꯞ ꯂꯩꯕꯗꯨꯗ ꯊꯥꯡꯖꯤꯡ ꯊꯣꯛꯄ꯭ꯔꯥ ꯊꯥꯡꯖꯤꯡ ꯊꯤꯒꯦ ꯂꯥꯛꯏꯅꯦ ꯊꯣꯛꯇꯤ ꯊꯣꯛꯑꯝꯗꯧ ꯃꯥꯟꯗꯦ ꯑꯗꯣ ꯌꯦꯡꯒꯦ ꯑꯩꯈꯣꯏ ꯁꯤꯗ ꯁꯤꯂꯥ ꯂꯩꯔꯦ ꯏꯆꯦꯁꯨ ꯉꯁꯤ ꯎꯅꯔꯦ ꯑꯩꯈꯣꯏ ꯏꯆꯦꯒ ꯏꯆꯦ ꯃꯅꯥꯛꯇꯁꯨ ꯂꯥꯛꯏꯅꯦ ꯎꯅꯗꯕ ꯀꯨꯏꯔꯦꯅ ꯌꯥꯝ ꯐꯔꯦ ꯑꯗꯨꯗꯨꯃ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜꯒꯤ ꯁꯕꯖꯤ ꯃꯥꯔꯀꯦꯠꯁꯨ ꯂꯩꯔꯦ ꯂꯝꯕꯤꯁꯤꯗ ꯏꯟꯖꯥꯡ ꯅꯥꯄꯤ ꯁꯤꯗ ꯂꯣꯏ ꯌꯥꯎꯔꯦ ꯁꯨꯝ ꯔꯥꯎꯟ ꯏꯟꯖꯥꯡ ꯅꯥꯄꯤ ꯌꯣꯜꯂꯧꯕꯒꯤ ꯀꯣꯏꯔ ꯂꯥꯛꯄꯩꯗꯣ ꯑꯗꯨꯗꯗꯤ ꯌꯥꯝ ꯆꯥꯎꯅ ꯌꯣꯜꯍꯧꯋꯦ ꯑꯩꯈꯣꯏꯁꯦ ꯍꯥꯏꯐꯦꯠ ꯁꯨꯝ ꯔꯥꯎꯟ ꯑꯃ ꯆꯠꯂꯒ ꯂꯩꯕꯗꯤ ꯏꯆꯦꯒ ꯅꯍꯥꯟ ꯈꯪꯅꯕ ꯁꯤꯒꯤ ꯃꯐꯝꯁꯤ ꯑꯗꯨꯝ ꯂꯩꯖꯔꯥ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯂꯩꯔꯝꯃꯗꯤ ꯃꯥꯅꯦ ꯃꯇꯝ ꯂꯩ ꯑꯩ ꯏꯆꯟꯅꯨꯄꯤꯁꯨ ꯊꯦꯡꯅꯔꯦ ꯁꯤꯗꯩꯗ ngasi khangpre khangiu ichene bi thengna bada sila yengje kari yenjang no yenang su man ba ko lebin khram bu su man ba sida dukan macam tayam na lai asi tu sigi da ju le hore sigi dukan machin gi massage ju akoi rong gi pocha yo lo re akoi rong gi sai di akoi rong gi mi ngak tene thengnai je haide sida ju lai re macha macha ta simang de ju lai ya akoi rong dukan ga ngai sai de di yamna chawdraga ju ko dukan macha macha mi ju am lai ba hai tare sida ju lai re थादी थाजे दे दिसो हंग मदि काय देदना अखोरंगिरा ओ सिदैयो अखोरंगि मोमो योलेनि मोमो चानिंब्रो सिला मोमो हेबा चारो जिरो इचेगा सिदैदे हांगे हेबा अखोरंगि ला मोमो कनो चार्ज ला ओ सिम कनो जिरो हाटो मोमो हाजा आइना आ दुकान जे ओइना पारवा से अखोई रोंगी दुकान जिंगे हाना उलके अदुगा मोमो सिदि अखोई रोंगी ना तब माले सिदे योली जे अखोई रोंगी माले थमी को थम थांजिंग लाइब्रो थांजिंग दि लाक्ट्री ना है फैये सि चेंग करि करा थमी खजिंग अकंग बजु यावरे थांजिंग दि खैतंग वा लिबदि माले को मतम खर वा लिबा माल से सिदा थांजिंग लेदि लेरे अदो फ्रेश दि लेरमदे अतोप येंगुगे यावब्रा ना कितंग फ्रेश पांगगदि फैदना को खरम दि दुकान दि छि थांजिंग यावब्रा या मे हे दुकान जे मसिंग हाइपे थिर पदम ai ma ni lai chu lo mang so लाइट उदो मांगचोई मोमो चाजिरागा मीनदि फजना बतवगा पामई सिरा पामई नोट इशो सिदा खामेन अखाबी लेरे मोरोक सिदि फजै है मीगिना मोरोक से खुचो नि से मोरोक से itu muncul lagi tiara singju tangjing lagi bro lagi ya tangjing lagi fresh bro yang masih lah ye ngamini canga ada udri ni fresh oil manu side kaya ano kumatay cherang da ti yom ga ma fresh oil na bandi yam section di tham ni
มีคนหามุกที่จะปัดเลยนะ 시랑 한 또 얘기 아니에요. 아두고 뭐 쓰라가. ช่วยป้าหน่อยยุ่งนี่ไม่เคยจำมั้งปะเคยจำมั้ง 이제 람제 탑나 보러 보니나 프레스도 제랑 염절라가 뭐뭐 짜는 브라. 오 짜르지. 오이만 브라. 하디 구닥다 하디 해가 가이텐데 요는 뭐 그거 디만 알으잖아. 리델리다 하고나 때문에. เราเลยดิไอ้ที่เราเลยเรียนเขาแล้วก็ให้จีไอ้ที่อีรวมภาษาวันนั้นสิดีกันโนซาตัวแบบนี้ไอ้ที่มาคุยเช่นเราเลยรวมเดี๋ยวเขาเนี่ย 마 น้ำซูชิค่ะ 마디 마프랑도 아두니 실라나 파미나 마루디 자이타 아이나 마루 자 โลล่างมาเลย 로랑 오이두니 까이노 혹지 뭐 타긴 돌럭당 아니 아로버 티리로 낭나 ทีนี้อะไรตระบะน้ำตียิงอยู่เนี่ย 하이디 마프랑디 아로브나 까노 타오이드나 마이자 아두 실라 혹지 때 아로버디 그러 와기니 예모 예응부디 까이디 우무럭지 구조 없네 마시드 파라디 예응부 깨암 농아이네 자 사마루 마라 타비야 비몽디 오브로 루파 양카이라 사마루이지나 군트라 아디가 페룩시나 까야나 양카이 오름도 말레 패키지 어디기 우무럭시주 양카이 오름 되라 เดี๋ยวนี้ก่อนเดี๋ยวสไลด์งามราของบ้าเอาไปยังไม่ 아야 실라 나 까노투 나 시지카리에 봐 남라로 시바 시플레이로 남라로 시바 시사닝 브라 이 까노 레이레 오이데르 시자 아 시제 플레이 오이데라 남라 오이데라 loklei oidoira aidi khangdre loklei dinatebko pulaira namra di ong pik mapun macham cha oibune pulai oidoira khangdi pulai oido mambra si pulai oido male yang khai yar ida la pulai re adagi sila nahan kaino do yaipan je fresh di oidre yaipan je semanam di nung cmc sini peru macam sini atai julai tadi kayak tarik yang suan julai di hei astaroi lagi hei mayam sidai dah nakupi jadi kerapat leko kopi masuk juga le sidai dah lagi Hawaii koli Hawaii juga le yendem ya ole 이제 시기 만나서 가이 오이드노. 하이. 아직도 하와이 만나러. 나티 하와이 만나지 나티 마이제 강추 뭐잖아 말래. 아. 아시 만나서 강대보. 지야 이거 그금디 또 인정 먹는 데. 동서감배 얼마나다? 동조 까리바. 동조감배 큰디. lalita itu dinate cenggum julai re sidai da tuning kok lai re jauh kan be ini hairi bob lai re sida nga e ba phaja ba yaw re he sira asi hai mai nang thak pa ya di lok thung e tu yok jak maru akang ba sila hidak lai re yemo hidak lai silupa yang khai gi oi dera yang jak maru je ngari sile ai silana di moi momo hom jigi mai jam nga le tal le sa ba hai ni humang choi ado thoi na cha de yar hai re ado momo char cha lage hot of momo authentic taste of north east si mayam hobra hoktabra hawdi horum ni khale ado cha blu ya kana mayam si de chang na be rice to ge yam masa di yam na na to si de tingi bo yar me an de mo ha nate he chicken momo ne hawe momo de adu upai leite silari yeng manatana best momo di yawram de sida yengnaba mi leite ma ga akun chawi babo oina leire ngasi ise chabiro mama upai
ꯂꯩꯇꯦ ꯃꯃꯥ ꯕꯥꯕꯣꯛ ꯑꯣꯏꯅ ꯂꯩꯖꯔꯖꯅꯨ ꯃꯣꯏ ꯃꯌꯥꯝ ꯁꯣꯟꯗ ꯂꯥꯛꯑꯒꯗꯤ ꯑꯗꯨꯝ ꯆꯥꯕꯤꯕ ꯌꯥꯅꯤ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯆꯠꯂꯨꯒꯤꯁꯦ ꯍꯥꯏꯔ ꯅꯠꯇ꯭ꯔꯒ ꯂꯐꯨ ꯑꯉꯧꯕ ꯍꯥꯏꯐꯦꯠ ꯌꯦꯡꯕ ꯍꯣꯏ ꯍꯣꯏ ꯅꯍꯥꯟ ꯀꯩ ꯑꯉꯧꯕꯗꯤ ꯐꯪꯉꯣꯏ ꯀꯩꯅꯣ ꯆꯤꯡ ꯂꯐꯨꯗꯗꯤ ꯉꯧꯔꯣꯏ ꯆꯤꯡ ꯂꯐꯨꯅꯦ ꯍꯥꯏꯌꯦ ꯑꯉꯧꯕꯗꯣ ꯁꯤꯂꯥꯅ ꯂꯐꯨ ꯉꯧꯔꯤ ꯉꯧꯔꯤ ꯇꯧꯕ ꯆꯥꯅꯤꯡꯉꯤ ꯌꯦꯡꯉꯒꯦ ꯂꯐꯨ ꯂꯣꯏꯈ꯭ꯔꯦ ꯂꯩꯇꯦ ꯍꯋꯥꯏꯖꯥꯔ ꯌꯥꯎꯔꯦ ꯍꯋꯥꯏꯖꯥꯔ ꯃꯥꯜꯂꯦ ꯁꯤ ꯌꯥꯎꯔꯤ ꯁꯤꯂꯥ ꯍꯋꯥꯏꯖꯥꯔ ꯑꯣ ꯑꯁꯤꯗꯒꯤ ꯃꯆꯥ ꯃꯆꯥ ꯀꯛꯏꯁꯦ ꯁꯤ ꯀꯥꯡꯍꯧ ꯆꯥꯕ ꯌꯥꯝ ꯍꯥꯎꯕꯅꯤ ꯑꯩ ꯆꯥꯗꯦ ꯃꯤ ꯌꯥꯝ ꯆꯥꯅꯤꯡꯉꯤ ꯁꯤꯁꯦ ꯑꯄꯤꯛꯄꯗꯣ ꯍꯩꯌꯦ ꯑꯩꯈꯣꯏ ꯁꯤ ꯃꯃꯥꯡꯗ ꯂꯩꯈꯤꯕꯗꯨꯅꯦ ꯁꯤꯗꯩꯗ ꯀꯩꯅꯣꯅꯦ ꯃꯔꯣꯏ ꯅꯄꯥꯛꯄꯤꯁꯦ ꯂꯨꯄꯥ 50 ꯌꯨꯝꯒꯤ ꯕꯣꯔꯤꯗꯣ ꯀꯌా ꯄꯤ ꯍꯥꯏꯅꯣ ꯁꯤꯁꯦ ꯂꯣꯗꯗꯤ ꯂꯧꯔꯣ ꯀꯔꯤꯒꯤ ꯊꯥꯔꯤꯅꯣ ꯑꯗꯨꯅꯦ ꯁꯨꯝ ꯃꯌꯥꯝ ꯌꯨꯝ ꯊꯥꯅꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯌꯣꯟꯗꯧꯕ ꯃꯨꯛꯊ꯭ꯔꯨꯕꯤ ꯀꯀꯥ ꯍꯥ ꯃꯨꯛꯊ꯭ꯔꯨꯕꯤꯁꯨ ꯊꯥꯏꯌꯦ ꯅꯉꯣꯟꯗ ꯑꯣꯏꯅ ꯁꯄ꯭ꯂꯥꯏ ꯇꯧꯔꯛꯑꯒꯦ ꯁꯥ ꯃꯔꯣꯏꯁꯨ ꯂꯣꯏ ꯍꯧꯋꯦ ꯁꯥꯃꯔꯣꯏ ꯇꯨꯅꯤꯡꯈꯣꯛ ꯌꯦꯅꯝ ꯁꯧꯒ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯂꯩꯁꯦ ꯅꯪ ꯄꯣꯠ ꯆꯩ ꯂꯣꯏ ꯍꯥꯞꯄꯝ ꯅꯠꯇ꯭ꯔꯣ ꯑꯩ ꯁꯤ ꯍꯥꯏꯐꯦꯠꯇꯤ ꯌꯦꯡꯉꯛꯈꯤꯒꯦ ꯁꯤ ꯎ ꯃꯣꯔꯣꯛ ꯂꯩꯔꯦ ꯎ ꯃꯣꯔꯣꯛꯁꯤꯗ ꯂꯨꯄꯥ 50 ꯑꯁ ꯎ ꯃꯣꯔꯣꯛꯁꯦ ꯌꯥꯝ ꯐꯖꯩ ꯑꯩꯁꯨ ꯎ ꯃꯣꯔꯣꯛ ꯍꯧꯖꯤꯛ ꯃꯄꯥꯟ ꯁꯥꯔꯛꯏꯌꯦ ꯄꯥꯝꯕꯤ 10 ꯃꯨꯛꯇꯅꯤꯗ ꯊꯥꯕ ꯑꯗꯨꯒ ꯁꯤꯗ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯃꯆꯥ ꯁꯤꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯃꯆꯥꯁꯨ ꯍꯧꯔꯤ ꯁꯤꯗ ꯂꯣꯛꯂꯩ ꯂꯩꯔꯦ ꯁꯤꯡꯂꯣ ꯑꯩꯗꯤ ꯂꯣꯛꯂꯩꯒꯤ ꯃꯑꯣꯡ ꯃꯥꯜꯂꯦ ꯁꯤꯡ ꯃꯆꯥꯁꯦ ꯐꯖꯅ ꯍꯧꯒꯠꯂꯛꯑꯦ ꯀꯩꯅꯣꯁꯦ ꯌꯥꯝ ꯐꯖꯩ ꯁꯤꯡ ꯑꯅꯧꯕꯁꯦ ꯍꯥꯎꯔꯅꯤ ꯁꯤ ꯌꯨꯝꯂꯣꯝꯗꯒꯤ ꯍꯪꯒꯥꯝꯗꯨꯅꯤꯀꯣ ꯁꯤꯗ ꯀꯣꯕꯤ ꯁꯣꯏꯔꯒ ꯑꯣꯏꯔ ꯃꯥꯅ ꯁꯤ ꯊꯝꯃꯤꯁꯦ ꯑꯩꯈꯣꯏ ꯁꯤꯡꯖꯨ ꯆꯥꯕꯒꯤꯗꯤ ꯑꯁ ꯕꯦꯁ ꯄꯨꯔꯥ ꯀꯩꯅꯣ ꯔꯦꯗꯤꯃꯦꯗꯇꯅꯦ ꯊꯝꯃꯤꯁꯦ ꯁꯤꯡꯖꯨꯒꯤ ꯑꯗꯨꯒ ꯑꯂꯨ ꯑꯕꯦꯔ ꯆꯥꯏꯕꯤ ꯁꯤ ꯂꯣꯟꯁꯤꯜꯂꯒ ꯅꯪꯒꯤꯁꯦ ꯍꯩꯔꯤꯕꯣꯞ ꯑꯁ ꯁꯤꯂꯥꯗꯤ ꯍꯩꯔꯤꯕꯣꯞ ꯍꯥꯏꯔꯒꯗꯤ ꯂꯣꯏꯔꯦ ꯃꯥ ꯄꯥꯝꯖꯕꯗ ꯑꯁꯤꯗ ꯂꯣꯝꯕꯁꯨ ꯂꯩꯔꯦ ꯁꯤ ꯂꯣꯝꯕꯁꯤꯁꯨ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯍꯟꯗꯛ ꯍꯧꯋꯦ ꯍꯥꯟꯅꯗꯤ ꯊꯥꯗꯦ ꯍꯟꯗꯛ ꯊꯥꯔꯦ ꯑꯁꯤꯗ ꯗꯁꯀꯨꯁꯥ ꯂꯣꯛꯂꯩ ꯑꯁ ꯂꯣꯛꯂꯩ ꯂꯩꯔꯦ ꯂꯣꯛꯂꯩꯅꯤꯀꯣ ꯁꯦ ꯂꯣꯛꯂꯩꯁꯤꯗꯤ ꯀꯃꯥꯏꯅ ꯌꯣꯜꯂꯤꯅꯣ ꯃꯃꯜꯁꯦ ꯁꯥꯗꯤ ꯁꯥꯗꯣꯛꯇ꯭ꯔꯤ 50ꯒꯤ ꯁꯥꯗꯣꯏꯔꯥ ꯑꯁ ꯌꯨꯝꯒꯤ ꯍꯩꯈꯥꯁꯨ ꯌꯥꯎꯔꯦ ꯇꯨ ꯌꯨꯝꯒꯤ ꯍꯩꯈꯥꯁꯨ ꯄꯨꯔꯛꯑꯦ ꯑꯁ ꯅꯨꯡꯁꯤ ꯌꯨꯝꯒꯤ ꯍꯩꯈꯥꯁꯨ ꯀꯨꯏꯔꯦ ꯎꯗꯕ ꯆꯥꯍꯥꯎ ꯂꯩꯔꯦ ꯁꯤ ꯆꯥꯍꯥꯎꯔꯥ ꯑꯁ ꯆꯥꯍꯥꯎ ꯁꯤ ꯄꯦꯀꯦꯠꯇ ꯂꯩꯔꯤꯁꯦ ꯆꯥꯍꯥꯎ ꯑꯃꯨꯕꯗꯨꯅꯤ ꯌꯥꯝ ꯐꯖꯩ ꯀꯦꯖꯤꯗ ꯀꯌꯥꯗ ꯊꯥꯏ ꯆꯥꯍꯥꯎꯁꯤꯗꯤ 280 ꯁꯤ ꯀꯩꯅꯣꯗ ꯌꯥꯎꯔꯤꯁꯤ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯏꯀꯥꯏꯊꯕꯤ ꯏꯀꯥꯏꯊꯕꯤ ꯁꯤꯂꯥ ꯏꯀꯥꯏꯊꯕꯤꯗꯤ ꯌꯥꯎꯋꯦ ꯄꯥꯝꯕ꯭ꯔꯥ ꯄꯥꯝꯗꯕ꯭ꯔꯥ ꯌꯥꯔꯦ ꯏꯀꯥꯏꯊꯕꯤꯁꯨ ꯌꯥꯎꯔꯦ ꯆꯦꯔꯪꯗ ꯐꯖꯅ ꯍꯥꯜꯂꯒ ꯀꯩꯅꯣ ꯇꯧꯗꯅꯕ ꯄꯠꯇꯅꯕ ꯏꯟꯖꯥꯡꯗꯤ ꯑꯅꯧ ꯑꯅꯧꯕ ꯐꯖꯕꯗꯤ ꯂꯥꯛꯑꯕꯅꯤ ꯁꯤꯗꯤ ꯀꯩꯅꯣꯒꯤ ꯃꯍꯩꯗꯣ ꯃꯥꯜꯂꯦ ꯀꯔꯤ ꯀꯥꯎꯔꯦ ꯁꯤꯒꯤꯁꯦ ꯑꯩ ꯑꯌꯦꯡꯕ ꯃꯤꯅ ꯃꯔꯥꯏ ꯈꯪꯖꯔꯅꯤ ꯑꯩ ꯃꯃꯤꯡꯁꯦ ꯀꯥꯎꯔꯦ ꯁꯤ ꯀꯣꯕꯤ ꯃꯁꯣꯏꯁꯨ ꯌꯥꯎꯔꯦ ꯄꯣꯠꯇꯤ ꯐꯖꯕ ꯌꯨꯝꯒꯤ ꯑꯅꯧꯕ ꯃꯈꯜ ꯂꯣꯏ ꯌꯥꯎꯔꯦ ꯑꯇꯩꯁꯤꯗꯤ ꯍꯥꯏꯔꯛꯑꯔꯣꯏꯒꯦ ꯁꯤꯗꯤ ꯂꯣꯏ ꯆꯞ ꯃꯥꯟꯅꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯚꯦꯖꯤꯇꯦꯕꯜꯁꯤꯡꯁꯤꯅ ꯑꯩꯅ ꯑꯌꯥꯝꯕ ꯎꯠꯅꯤꯡꯉꯤꯁꯦ ꯑꯣꯛꯁꯥꯁꯨ ꯌꯥꯎꯕꯅꯤ ꯁꯣꯝꯗ ꯂꯩ ꯑꯣꯛꯁꯥꯗꯤ 280 ꯊꯥꯏꯀꯣ ꯁꯤ ꯗꯦꯜꯂꯤꯗꯩ ꯑꯗꯨꯝ ꯂꯧꯕ ꯑꯣꯛꯁꯥ ꯑꯣꯏꯗꯣꯏꯔꯥ ꯐꯥꯝꯒꯤꯅꯦꯕ ꯐꯥꯝꯒꯤ ꯑꯣꯏꯗꯤ ꯐꯩ ꯑꯩꯈꯣꯏꯒꯤ ꯁꯣꯏꯕꯨꯝ ꯑꯩꯈꯣꯏ ꯄꯣꯠ ꯂꯧꯕꯗꯤ ꯂꯣꯏꯔꯦ ꯍꯜꯂꯒꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯀꯥꯟꯗ ꯑꯃꯨꯛ ꯃꯇꯦꯛ ꯑꯃꯨꯛ ꯎꯠꯂꯛꯀꯦ ꯄꯣꯠ ꯉꯁꯤꯗꯤ ꯌꯥꯝ ꯂꯧꯗꯦ ꯑꯩꯈꯣꯏ ꯑꯁꯦꯡꯕꯩꯗꯤ ꯉꯁꯤ ꯄꯣꯠ ꯂꯧꯕ ꯂꯥꯛꯄ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯆꯦ ꯎꯅꯕ ꯂꯥꯛꯄꯅꯦꯕꯀꯣ ꯑꯗꯨꯗ ꯏꯆꯦ ꯎꯅꯕ ꯂꯥꯛꯄꯗꯨꯗ ꯗꯨꯀꯥꯟꯁꯤꯁꯨ ꯃꯅꯤꯄꯨꯔ ꯁꯣꯞꯁꯤꯁꯨ ꯁꯤ ꯏꯅꯛ ꯅꯛꯅ ꯂꯩꯕꯗꯨꯗ ꯁꯨꯝ ꯆꯥꯅꯔꯦꯅ ꯑꯩꯈꯣꯏꯒꯤ ꯁꯤꯂꯥꯁꯨ ꯊꯥꯡꯖꯤꯡ ꯆꯥꯅꯤꯡꯉꯦꯅ ꯊꯥꯡꯖꯤꯡ ꯃꯆꯥ ꯑꯃꯇꯪ ꯌꯦꯡꯒꯦꯅ ꯆꯪꯉꯛꯄꯅꯦ
깨토해고 마법도 섞게 해야만 봐. 아니 ngasaidi video nammaga on tawrambre. Ada pinti do, kalau piame. Color yam. अखोई ngasi पोती कैसु याम लेरकते पोत अमा अनि खक्तने कै कैनो दो खोई उचरके जिंग अमा लौरे सिलाना दि अरोब याम पाम्बा अदो हुजिकती अरोब दि याहोद्रि को लोलांग ओइने याहोवे थोइ थोइ gi chu mai mabok na bindi pir esi uda अखोई वीडियो नम्मगा से चंगदे मा चोंजन दना mai वीडियो नमलिबो यारे को Ini saya benayu. तो सिदे थांगिंग जे लुपा यांखै पि थांगिंग मचा जे लोलांग ने पिकती पि इबको याम पि पिपदि तु अदु गजु सुम फंगदमनिना सिदैदा हाइतारे पिकपदि मचाने याम मचा और दिल्ली दि सना तारे हाइतारे सिजना अवा फदिगोम ने असेंबदि अवा फदिगोम जे कोइ सुनै लैतमने को सिदा नोंगता अदा युमदै थालकपदो मतम खतंग संगदोबा थाबि थाबिरकनि ना हाइबको अदा अइना मरा यावबजिदा पाम्बि अमनि दंग थाजनगेना खलगा चाबगी नते थाबै खलगा लैरैने सिजे पाम्बि अमनि दंग ओजे थाजनगेना अदो याइपन जे ngasi खरा फ्रेश होइबा फंगमे पिसु अमा खक्ता ngaire अखोगी खकबिरमगा सब मानरे ना खितंग फ्रेश होइबदा अतोप दुकान दि याहोवेबको अदो फ्रेश होइहोगदबा सिजना खरा उयेना याइपन जे ममांगदा मुनिर कादे लेरपुदु इरोमबदे यामना मनम नुंसिबको अदुगी लैरे लोपा यांखैनि याइपन जे तो सिजना इन पामजबा ख्वाइदगी आइदि खामेन सी ओइरदि आइदि लोइरे आइगी ख्वाइ फेवरेट ने लोपा यांखै सी लफू यंगो मतोन मतन म थदल पिरे लोपा हुंद्रा लौग्रो न लप मोय दाइदि याला पिरे खंगदे केजी ओलगन वेट ओलगा पिरे इने लफू जे कैनो न सिलाना लफू चानिंगे ने याम कैनो न अदो लोपा हुंद्रा ने सी खतरा खोइ लेरे जा ngasi oinadi mayam video je loisanjarage mathangi kainoda video da mu mayam unaraje bye